Union Home Minister Amit Shahana kaurakpadagi ngarang nungthil Delhi-gidamak Imphal thadokhiba Chief Minister N Birenga Union Home Minister Amit Shahaga unaduna wari sanakhre. Chief Minister N Biren ngasi Imphal tholaktana Guwahati da pallaba yai hari. Chief Minister N Biren ngasi Union Home Minister Amit Shahaga unakibaduda houjik lamdam asida thokliba erang asigi mathangda amadi atai state ki maroiba wapum kya khannakhre. Chief Minister N Biren gi maikedigisu lamdam asigi miyamna center lengakna tawhaningba amadi paket haningba thabaksing mapung phana pawdam ke hari. Maduda Union Home Minister gi maikedigisu Manipur gi praja miyam gi apambagi matungina center lengak ki maikedigi lawpham thokpa thodang sing lawgani amadi Manipur da santi hanjilaknabasu maroiba decision kya lawre haina phongdokhi hari. Panba yabadi nahan numidang Chief Minister N Biren da Union Home Minister Amit Shahana phone tawraktuna Delhi da laknaba khangalakpadagi ngarang nungthil pung 2:30 taba matamda Chief Minister N Biren Indigo flight da Delhi gidamak Imphal thadokhibani. Amaromda lamdam asida thokliba ngasi ka thana tha mapan mapung pharba erang asiga mari lenena mamang thada Union Home Minister gi maikedi lamdam asida official ahum tharaktuna arambai tengol yauna CSO singi lusingba singa tongan unakibani. Maduda arambai tengol gi maikedi dabi taruk yauba serol ama pisin kibani serol adumak Union Home Minister da pisinduna kari tawba yabagi haibadu yengsingani haina Union Home Minister gi official singaduna phongdok lamba leikibani. Madugi mathakta mamang thagi kunmari da N Biren lusingba lengakta yauriba MLA kuntramari MP ani arambai tengolna kangla da kauduna punna wasakmina kibagaloina tongan wafam taret thabakto onthoknaba center lengakta taksinba haina Chief Minister yauna khujek pikibani. Hairiba singadu thabakto onthoknaba honabada numit 15 gi matam lawkiba laikhrabani.